maral pisinbasi tokadabani aduga aikhoi mioibasing ase amana amada maral pangpida pisinai. Masi maihaurongi matamdagi haukhibaduna hauzik phauba leptana chathari. Maihaurolgi anigi tarataruk taratareta hangdokminasi. Asumna Jehovah Ishwarna nupa aduda yathang pinami. Ai masigi matangda marik supna pazaraknaba khitang sugaina haizage. Jehovah na nupa aduda hairai ingkhol sigi upal khudingi mahai nahakna naning tamna zaba yai adubu apha phatta khangdana upal sing asigi mahaidi nahakna chaganu. Maramdi madu charuba numit aduda nang soidana sigani. Makoina thabak makhal lising da leibado loina tauba yarami. Amasung Ishwarna tauganu haibadi amakhaktani. Matang asida maihauron anigi 19 dagi 15 aduga Ishwarna haiki nipa asina matomta leiba afaba natte aina magidamak achaba mapang haibadi sanaba tusinnaba phagatlakadaba ama yengbirakani. Ai loinamakti pazararoi adubu mana nupi sembiki adamna nupi aduda kari tauni khangdaduna yenglammi aduga hairai mini. Sumaina taudana aikhoigi mingsi lakribani. Phajaba mawong amada ai kainomata haijage madudi nupi ado adamgi naseptagi lauthokpibani adubu khongyadagi natte. Makhoina nak yet amatta oina chatminnaba taramabdi kanamattana mathak kanamattana makha thangi haiba natte adubu nak yet punna chatminnarami haibani. Maihaurongi ahum Jehovah Ishwarna sembikhiba khutsem khudingmakki manungdagi linna singba amadi phatta lawsing leiba ihen heli. Mana nupi aduda haiki Ishwarna nakhoida ingkhol asida hauba upal amattagi mahai chaganu haina tasengna hairambra. Maduda nupi aduna khumlami ingkholgi upal singi mahai khudingmak chaba yai adubu ingkhol sigi mayaida hauriba upal asigi mahai khaktamak chaganu hai. Aina haijaningbadi lai fattabana marai taurakpada awai akhum taunarunu adubu tuminna layu lai fattaba haina haijilu. Padataruk upal adu chabada haugani yengbada fazai amasung mibu singhannaba kanai haina nupi aduna urabada mahaktuna mahai adu hektuna charami aduga mapuroibadasu pirami aduga nupadusu charami. Mabanina madu charaba matungda kari thoklakhibage khangbra. Pada 13-18 yengminasi adamda Ishwarna haiki maramdi nangi nupina haiba taduna nangna madu taukhre. Nupi singna khoi nokadaba singsi kaidore noklaktrabadi. Yengu aina masi kanthok tawbagi saruk masi khangjilu. Masida aina haijabadi nupa singna makhoigi nupigi wa taroidawni haijaba natte. Adubu nupi aduna yamna pangbi oiragadi madu tadabana phai. Aigi nupana aingonda sokadaba karigumba ama oirabadi madu aingonda tauhalloi. Aise karigumba kanda haigan singandaba oi. Aina haibadi aina taugadaba karigumba ama leiragadi madu hekta tauthoi. St. Louis ki jaga khudingmak unna pik thallasu karimata khande ai adum
ꯆꯠꯂꯤ, ꯑꯗꯨꯕꯨ ꯗꯦꯕꯅꯗꯤ ꯅꯪ ꯆꯠꯂꯨꯔꯅꯨꯗ, ꯆꯠꯂꯨꯔꯒ ꯅꯁꯥ ꯅꯇꯣꯝꯇ ꯋꯥꯅꯅꯕ ꯊꯕꯛꯅꯤ. ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯅ, ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯀꯣꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯕ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯗꯒꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯑꯃꯒꯨꯝ ꯐꯝꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ. ꯈ꯭ꯔꯤꯁꯇꯅ ꯁꯤꯡꯂꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯨꯝ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ. ꯃꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯃꯩꯍꯧꯔꯣꯜ 3:11. ꯃꯥꯅ ꯄꯤꯕ ꯎꯍꯩ ꯑꯗꯣ ꯑꯩꯅ ꯆꯥꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯃꯥꯅ ꯗꯥꯏꯠꯌ ꯀꯔꯤꯃꯠꯇ ꯂꯧꯖꯗꯕꯒꯤ ꯃꯑꯣꯡꯅꯤ. ꯍꯣꯏ, ꯑꯩ ꯂꯥꯜꯂꯦ, ꯏꯁ꯭ꯋꯔ ꯍꯥꯏꯕꯗꯤ ꯇꯧꯗꯦ. ꯀꯔꯤꯒꯨꯝꯕ ꯑꯗꯥꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯣꯡꯂꯝꯂꯒꯗꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯜꯂꯤꯕꯅꯤ. ꯃꯥꯁꯤ ꯑꯩꯅ ꯈꯟꯕꯗ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯒꯅꯤ. ꯍꯣꯏ, ꯑꯗꯥꯝ ꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ. ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯒꯅꯤ. ꯅꯪꯅ ꯄꯤꯕꯤꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯥꯕꯅꯤ. ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃ ꯄꯤꯕꯤꯕꯗꯒꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯁꯨꯝꯅ ꯇꯧꯔꯛꯀꯗꯕ ꯂꯩꯔꯒꯗꯤ ꯅꯪꯅ ꯃꯥꯕꯨ ꯄꯤꯔꯝꯂꯣꯏꯗꯕꯅꯤ. ꯄꯗ 13. ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯕꯤꯕꯗꯒꯤ ꯑꯩꯅ ꯃꯗꯨ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯤ. ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨꯒ ꯂꯣꯏꯅꯗꯕ ꯃꯊꯧ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ. ꯂꯥꯏ ꯐꯠꯇꯕꯒꯤꯁꯨ, ꯅꯨꯄꯤꯗꯨꯒꯤꯁꯨ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤꯁꯨ. ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯟ, ꯅꯪ ꯉꯁꯤꯗꯒꯤ ꯅꯕꯨꯛꯇꯨ ꯁꯤꯠꯇꯨꯅ ꯆꯠꯂꯒꯅꯤ. ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯆꯥꯎꯌꯣꯛ ꯅꯥꯎꯌꯣꯛ ꯈꯪꯂꯒꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯆꯥꯏꯒꯅꯤ. ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯄꯥꯞ ꯇꯧꯕ, ꯀꯣꯟꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩ. ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯌꯥꯎꯕꯤꯔꯕꯒꯦ? ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯌꯥꯖꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯁꯤ, ꯏꯁ꯭ꯋꯔ, ꯅꯪꯗꯤ ꯆꯨꯝꯃꯤ, ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯥꯜꯂꯤ. ꯃꯁꯤꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯍꯥꯏꯁꯤ, ꯑꯩꯅ ꯃꯔꯥꯜ ꯁꯤꯕ ꯌꯥꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩ ꯀꯅꯥꯝꯇꯅ. ꯍꯧꯖꯤꯛ ꯅꯪꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯁꯦ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯐꯪꯂꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯃꯁꯨꯡ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯗ ꯃꯔꯥꯜ ꯁꯤꯔꯝꯃꯤ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯅꯠꯂꯝꯗꯦ. ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯣꯏꯈꯤ. ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯈꯤꯕ ꯑꯗꯨꯗꯤ ꯅꯪ ꯂꯥꯟꯗꯦ, ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯔꯣꯏꯗꯕꯅꯤ. ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯒꯤ ꯃꯊꯛꯇ ꯄꯥꯟꯕꯒꯤ ꯍꯛꯇꯤ ꯂꯩ. ꯃꯈꯣꯏꯅ ꯂꯥꯟꯈꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯗꯨ ꯅꯪꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ. ꯅꯪ ꯑꯋꯥꯕꯅ ꯊꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯐꯕꯅ ꯊꯜꯂꯕ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯪ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯕꯁꯨ ꯌꯥꯏ. ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯕꯤꯔꯗꯨꯅ ꯑꯩ ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯕ ꯑꯁꯤꯗꯒꯤ
ꯇꯣꯛꯅꯕ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯧꯁꯤꯜꯂꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯐꯤꯚꯝꯗ ꯅꯪꯅ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯕ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯥꯏꯖꯁꯤ, ꯏꯁ꯭ꯋꯔ ꯃꯍꯥꯛꯇꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯃꯄꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯕ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛꯇ ꯂꯩꯕ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯤꯡꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕꯕꯨ ꯃꯥꯌꯣꯛꯅꯒꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯒꯠꯂꯛꯐꯝ ꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯒꯠꯂꯛꯅꯕ ꯂꯥꯛꯅꯕꯗ ꯑꯣꯏꯒꯅꯤ꯫ ꯐꯒꯠꯂꯛꯄ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯍꯧꯔꯣ꯫ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯧ꯫ ꯍꯣꯏ, ꯃꯗꯨ ꯃꯇꯝ ꯆꯪꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯇꯧꯒꯅꯨ꯫ ꯁꯤꯡꯊꯥꯔꯣꯜ 12:3 ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯔ ꯆꯤꯡꯗꯒꯤ ꯏꯗꯣꯝꯒꯤ ꯂꯩꯕꯥꯛ ꯀꯣꯏꯗꯨꯅ ꯆꯠꯅꯅꯕ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯟꯊꯈꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯃꯣꯖꯦꯁꯀꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯈꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯝꯍꯥꯡꯗ ꯁꯤꯅꯅꯕ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯆꯤꯟꯖꯥꯛꯁꯨ ꯂꯩꯇꯦ, ꯏꯁꯤꯡꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗ꯭ꯔꯕ ꯇꯜ ꯑꯁꯤ ꯍꯪꯒꯣꯏ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯨ ꯀꯟꯕ ꯂꯤꯟꯁꯤꯡ ꯊꯥꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯆꯤꯛꯈꯤ, ꯑꯗꯨꯒ ꯏꯖꯔꯥꯌꯦꯜꯒꯤ ꯃꯤ ꯌꯥꯝꯅ ꯁꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯃꯣꯖꯦꯁꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯅꯪꯒꯤ ꯅꯔꯥꯜꯅꯅꯤ ꯍꯥꯏꯕ ꯀꯌꯥꯔꯛ ꯈꯟꯖꯕꯒꯦ? ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯔꯥꯜꯅ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯗꯦꯕꯄꯨ ꯍꯣꯡꯅꯅꯕ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯖꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯗ ꯑꯩ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯑꯣ ꯏꯁ꯭ꯋꯔ, ꯏꯁ꯭ꯋꯔ, ꯅꯪ ꯗꯦꯕꯄꯨ ꯍꯣꯡꯕꯤꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯇꯥꯔꯝꯃꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯉꯥꯏꯈꯣ ꯄ꯭ꯔꯚꯨ, ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕꯅꯤ꯫ ꯑꯀꯣꯟꯕꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯗꯦꯕꯇ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀ ꯑꯩꯒꯗꯅꯤ꯫ ꯃꯗꯨ ꯗꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝꯗꯤ ꯏꯃꯨꯡꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤ ꯀꯔꯝꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗු ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯪꯖꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯗ ꯊꯤꯕ ꯑꯗꯨ ꯇꯣꯛꯄ ꯇꯥꯈꯤ꯫ ꯃꯌꯥꯝ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯑꯃꯦꯟ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗꯤ ꯁꯃꯁ꯭ꯌꯥꯁꯤꯡꯗꯒꯤ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯇꯥꯛꯂꯤ, ꯑꯗꯨꯒ ꯍꯞꯇꯥ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯑꯀꯤꯕꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯅꯩꯅꯖꯅꯤꯡꯉꯤ꯫ ꯋꯥꯍꯪ ꯐꯖꯕ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯑꯣꯍꯤꯌꯣꯗꯒꯤ ꯑꯁꯨꯝꯅ ꯍꯪꯂꯤ, ꯖꯣꯏꯁ, ꯑꯀꯤꯕ ꯑꯗꯨ ꯆꯠꯍꯟꯈꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯄꯤꯅꯕꯤꯕ ꯊꯥꯖꯕ ꯑꯗꯨꯅ ꯀꯔꯝꯅ ꯃꯍꯨꯠ ꯁꯤꯟꯍꯟꯒꯗꯒꯦ?
ꯃꯔꯝꯗꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯁꯥꯡꯅ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤ, ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯡꯇꯛꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯕꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯒꯗꯒꯦ? ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯑꯀꯤꯕ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯅꯩ꯫ ꯑꯀꯤꯕꯅ ꯅꯪꯒꯤ ꯊꯣꯡ ꯌꯩꯔꯛꯂꯕꯗꯤ ꯃꯗꯨ ꯊꯥꯖꯕꯅ ꯍꯥꯡꯗꯣꯛꯀꯗꯕꯅꯤ꯫ ꯊꯥꯖꯕꯅ ꯑꯀꯤꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯨꯡꯆꯠ ꯆꯠꯈꯤꯔꯣꯏ, ꯑꯗꯨꯒ ꯅꯪ ꯑꯀꯤꯕ ꯐꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯈꯪꯖꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯈꯤ꯫ ꯑꯀꯤꯕ ꯐꯥꯎꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅꯕꯤꯕ ꯃꯔꯝꯅ ꯈꯣꯡ ꯑꯗꯨꯝ ꯊꯥꯡꯖꯤꯜꯂꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯤꯔꯣꯏꯗꯧꯕꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯒꯤꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯥꯎꯔꯤ꯫ ꯀꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯔꯤ꯫ ꯀꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯅꯪꯅ ꯏꯁꯪ ꯐꯥꯎꯅ ꯆꯠꯄꯗ, ꯅꯪꯅ ꯃꯩ ꯐꯥꯎꯅ ꯆꯠꯄꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯀꯤꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯤꯁꯤꯡꯕꯨ ꯑꯐꯥ ꯑꯄꯨꯟꯅꯕ ꯂꯩꯍꯟꯅꯕ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯩꯇꯥꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯅꯉꯣꯟꯗ ꯂꯩꯕ ꯊꯥꯖꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯑꯁꯤ ꯈꯔꯇꯪ ꯂꯩꯔꯕꯁꯨ ꯊꯥꯖꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯀꯤꯕꯗꯤ ꯐꯥꯎꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯗꯤ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤꯗꯦ, ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯆꯨꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯗꯒꯤ ꯂꯥꯛꯄ ꯋꯥꯍꯪꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔ ꯀꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏ꯫ ꯑꯩꯒꯤ ꯏꯄꯥ ꯑꯗꯨ ꯑꯩꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯐꯨꯕꯤꯕ ꯌꯨ ꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯌꯨ ꯉꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯉꯥꯎꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯁꯣꯛ ꯑꯄꯟ ꯇꯥꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯇꯤꯆꯤꯡ ꯑꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯕꯅ ꯊꯜꯂꯝꯃꯤ, ꯑꯩꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯏꯁ꯭ꯋꯔꯗ ꯃꯔꯥꯜ ꯁꯤꯖꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁ꯭ꯋꯔꯗꯤ ꯃꯤꯒꯨꯝꯅ ꯇꯧꯗꯦ꯫ ꯃꯤꯁꯤꯡꯅꯅꯤ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯟꯅꯅꯕ ꯁꯩꯇꯥꯟꯅ ꯃꯤꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯪꯅꯩ, ꯏꯁ꯭ꯋꯔ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯕ ꯄꯥꯡꯒꯜꯂꯕ ꯏꯁ꯭ꯋꯔ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯊꯤꯡꯖꯤꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅꯁꯨ ꯐꯖꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯡꯕ ꯉꯝꯅꯅꯕ ꯑꯩꯕꯨ ꯃꯍꯥꯛꯅ ꯄꯥꯡꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯍꯛ ꯑꯃꯁꯨꯡ ꯃꯇꯤꯛ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯒꯗꯤ ꯃꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯣꯏꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯥꯟꯅꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯥꯟꯗꯤ ꯃꯥꯟꯅꯗꯦ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯑꯀꯤꯕꯗ ꯃꯍꯥꯛꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯩꯅꯖꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯅ ꯆꯍꯤ 13 ꯁꯨꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯡꯗ ꯑꯩꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯀꯤꯖꯩ꯫ ꯃꯁꯤꯒꯤ ꯑꯀꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯈꯪꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 19 ꯁꯨꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯍꯤꯡꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ? ꯃꯍꯥꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯕ ꯇꯧꯒꯅꯨ꯫ ꯏꯁ꯭ꯋꯔ, ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯅꯪꯅ ꯈꯪꯕꯤ꯫ ꯌꯦꯛꯅꯕ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯜꯂꯦ ꯈꯜꯂꯝꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯊꯤꯅ ꯉꯥꯡꯅꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ
ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯣꯏ, ꯆꯨꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯤꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯈꯪꯖꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯕꯒꯤꯃꯊꯧ ꯇꯥꯗꯦ, ꯑꯩꯈꯣꯏꯅ ꯂꯦꯞꯈꯠꯇꯨꯅ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯆꯧ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯧꯒꯠꯅꯤꯡꯉꯤ꯫ ꯑꯩ ꯀꯤꯔꯔꯣꯏ, ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩ ꯀꯤꯔꯔꯣꯏ꯫ ꯃꯁꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯕꯗꯁꯨ, ꯒꯥꯔꯤ ꯊꯧꯔꯤꯉꯩꯗꯁꯨ ꯅꯣꯡꯃꯗ 100ꯔꯛꯀꯤ ꯃꯊꯛꯇ ꯍꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯗꯨ ꯃꯍꯥꯛꯀꯤ ꯆꯤꯟꯗꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯅꯤ, ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯑꯩꯅ ꯂꯦꯞꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯕ ꯃꯇꯝꯗ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯅꯤꯡꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯅꯕ ꯃꯍꯥꯛꯄꯨ ꯊꯥꯖꯖꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯒꯤꯗꯃꯛ ꯑꯩ ꯍꯥꯏꯖꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤ꯫ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯑꯀꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯐꯪꯂꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ꯫ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯣꯏꯍꯜꯂꯣꯏꯗꯧꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯗꯕ ꯃꯔꯤ ꯈꯔ ꯇꯠꯅꯕ ꯌꯥꯏ, ꯑꯗꯨꯒ ꯑꯅꯧꯕ ꯃꯔꯤ ꯈꯔꯁꯨ ꯁꯦꯝꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯅꯪꯅ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite